ꯃꯌꯥꯝꯁꯤ ꯚꯤꯗꯤꯑꯣ ꯌꯦꯡꯁꯤꯀꯣ 이제 와린 각시할 때부터 nga랑지 떠그더보다 nga랑지 갖고 그래 nga랑기 아 근데 와만 그래요 nga랑기 와리니 nga랑기 터독니고 이제 시 그저 뭐랑 짤래봐 남볼이 뭐랑 짤봐 아래다 가이지 타오요 드레너 시 뭐랑 공기 오일 펌시다 타오스로 빨리생 한번기 하래보고 타오제 하를 보간지다 가리 타고 걸어간지다 막 그게 킬로미터 range speed나고 이 타오지 기장 타고 야네 해보세 only 50 km 50 km 비바 상브라 아두가 타이 까이노네 시 에이 세미네 이마네 비징게 시 가만히 떠보노 시제 그냥 떠우디에나 하이간스 까데 간스다 이마네 비나 핑키나 인 그당 타고라 가칼라 부술레 이베네 예가젠 하이나 타고 간스다 그제 비셈포요 중에다 리저브 타속크레베 타우스 이 사운이 그냥 또 알아 뭐냐 레시피가 레시피에보고 아두가 레시피레바 타우스나 섬나간다기 하레드나 아두고 뭐냐 하레시네바 레시세 소나간다기 피라기고 타우스 소나간다기 까쁘기고 레시스 피저라겐 하이나 아니 오케이 피로 하야 좀 마이나 좀 아이세 좀 하리네바 좀 하레바 뭐다 좀 하레바고 타부스 빨람비슈 오베니 좀 하레바 아두가 아니 칸잘루다바 하이다레 아두마이나 좀 아두가 아이기 누미체 ngarangi numitida 타우즈 카레암 야우데바 카레암 야우더바니나 아이나다 칸기네 파리네바 마망다디 카가 야르가이다 하는네 칸데다라 ngarangi aduga akoise 타우즈 리저브 답네 목 할락바다 모이랑데 kitang hendora kanda 타우제 amuka lising amuki kapeba 리저브 답네 타우가 묻기도라니 베라카라니 땡수 땡이나 adudugad이 kainda hagana sunakan ade halakpa palising amagi hanbaduna range se 165 km gi range and pireba ko aduga aize hale gai thora khoi ta adu akhoi maraktane sai reserve khoi thogi the reserve tabdo ade aize moi the proof oina ba proof oidra moi thajaroidana leite tade ade na video na mo pinki haraga aina thori ngai du gari do moina meter do de changjal laga ai manabisina video nammebako aduda koi proof oredana lising amanga sai han gibne adu bisem puril tringaida kano se result tare habdo hale halaga moida change receipt puthoe video sing hale akhoi kem taw desin soi desin kem soide hanjan adum yele angang se angang nupam sam leremebako ani noi manager puthoro o wari sarage kai gumba khara soide nang system na soirida nang intentionally nang tawrida ino madi soire kokthoro hai ka sama laite sin ngairage haire ko se ngairage hai mangasila aroi ko moi khadak se aduga last ta sendo create raga mi myang umthalar ebo ko khara aduga anda de ki halagi awat pado halagi na mama san haire ko ai jimanam sakhange ba awat aduga awat pado halagi hai mi myang umjalak pade sum changsan ra pade kadaina ni yang pade gi thau han balera ma mi jing ji cha akhoi ju thenga bani ko hai ja akhoi pung tari ta dore ba ꯊꯦꯡꯉꯕꯅꯤ ꯊꯦꯡꯉꯁꯨ ꯃꯥ ꯀꯩꯅꯣ ꯇꯧꯕꯗꯤ ꯌꯥꯔꯔꯣꯏꯅ ꯑꯁꯦꯡꯕ ꯑꯃꯗꯤ ꯈꯪꯅꯔꯖꯦꯅ ꯑꯗꯨꯒ ꯑꯋꯥꯠꯄꯗꯣ ꯍꯥꯜꯂꯒꯦ ꯍꯥꯏꯅ ꯑꯩꯅ ꯑꯋꯥꯠꯄ ꯍꯥꯟꯗꯣꯏꯁꯦ ꯑꯋꯥꯠꯄ ꯍꯥꯜꯂꯒ ꯁꯣꯂꯨꯁꯟ ꯅꯠꯇꯦ ꯑꯋꯥꯠꯄ ꯍꯥꯟꯗꯣꯏꯁꯦ ꯅꯪ ꯀꯌꯥꯒꯤ ꯍꯥꯟꯗꯣꯏꯅꯣ ꯍꯥꯏꯕꯅꯦ ꯅꯪ ꯑꯋꯥꯠꯂꯤꯁꯦ ꯀꯌꯥꯅ ꯍꯥꯏ ꯑꯗꯨꯒ ꯑꯩ ꯉꯁꯥꯏ 1000 ꯄꯤꯗꯅ ꯃꯉꯣꯟꯗ ꯃꯥꯅ 400ꯀꯤ ꯍꯥꯜꯂꯒꯦ 400ꯀꯤ ꯍꯥꯞꯄꯦꯕ ꯑꯣꯀꯦ ꯑꯩ ꯍꯜꯂꯛꯑꯦꯕ ꯑꯩꯁꯦ ꯑꯗꯨꯒ ꯑꯩ ꯊꯦꯡꯃꯟꯕꯒꯤ ꯍꯜꯂꯛꯑꯦꯕ ꯑꯩ ꯑꯉꯥꯡꯒꯤ ꯌꯨꯝꯗ ꯂꯩꯍꯧꯕꯅꯤꯅ ꯌꯨꯝꯗ ꯊꯦꯡꯉꯕꯅꯤ나 ꯃꯇꯝꯗ ꯃꯥꯒ ꯌꯦꯠꯅꯔ ꯂꯩꯕꯩ ꯃꯇꯝ ꯅꯠꯇ꯭ꯔꯦꯅ ꯑꯗꯨꯒ ꯑꯃꯨꯛꯀ ꯑꯩꯅ ꯉꯛꯄꯁꯦ ꯔꯤꯁꯤꯠꯇꯣ ꯑꯩꯅ ꯃꯉꯣꯟꯗ ꯌꯦꯡꯍꯟꯕꯩ ꯁꯤ ꯔꯤꯁꯤꯠꯁꯦ ꯄꯤꯈꯤꯕꯁꯦ ꯔꯤꯁꯤꯠꯁꯦ ꯃꯥꯡꯍꯟꯈꯤꯕꯅꯦꯕ ꯈꯪꯕ꯭ꯔꯥ ꯉꯥꯛꯇꯪꯁꯦ ꯔꯤꯁꯤꯠꯁꯦ ꯊꯤ ꯐꯪꯗ꯭ꯔꯦꯕ ꯔꯤꯁꯤꯠꯁꯦ ꯂꯩꯇ꯭ꯔꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯑꯩꯁꯦ ꯑꯗꯨꯝ ꯊꯦꯡꯕꯒꯤ ꯂꯥꯛꯈ꯭ꯔꯦꯕ ꯌꯨꯝ ꯂꯥꯛꯑꯀꯥꯟꯗ ꯑꯩꯁꯦ ꯌꯥꯝ ꯊꯤꯅ ꯅꯤꯡꯉꯝꯗꯕ ꯐꯥꯎꯋꯦꯕ ꯑꯩꯗꯤ ꯆꯪꯉꯒ ꯃꯉꯣꯟꯗ ꯋꯥꯔꯤ ꯍꯜꯂꯛꯑꯀꯥꯟꯁꯦ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯌꯨꯝ ꯍꯜꯂꯛꯑꯀꯥꯟꯁꯦ ꯌꯥꯝ ꯅꯤꯡꯉꯝꯗꯕ ꯀꯣꯟꯅ ꯈꯟꯊꯔꯒ ꯅꯤꯡꯉꯝꯗꯕꯁꯦ ꯌꯥꯝ ꯐꯥꯎꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯁꯦ ꯑꯩꯁꯦ ꯊꯥꯎꯁꯦ ꯍꯥꯜꯂꯛꯇꯕꯤꯗ ꯑꯣꯔ ꯃꯥꯅ ꯉꯁꯥꯏ ꯑꯩꯉꯣꯟꯗ 1000 ꯄꯤꯔꯒ ꯃꯥ 100 ꯋꯥꯠꯄ ꯍꯥꯜꯂꯛꯏꯗꯨꯅꯗꯤ 100 ꯍꯥꯜꯂꯛꯏꯗꯨꯅꯗꯤ ꯃꯥ ꯑꯣꯟꯂꯤ ꯑꯩꯉꯣꯟꯗ ꯑꯍꯥꯟꯕ ꯉꯁꯥꯏ ꯑꯍꯥꯟꯕꯗ ꯑꯩꯉꯣꯟꯗ ꯑꯣꯟꯂꯤ 1000 ꯄꯤꯔꯒ ꯃꯥ ꯂꯨꯄꯥ 400 ꯈꯛꯇꯪꯒꯤ ꯊꯥꯎ ꯍꯥꯜꯂꯛꯑꯦꯕ ꯅꯠꯇ꯭ꯔꯥ ꯂꯨꯄꯥ 400 ꯈꯛꯇꯪꯒꯤ ꯊꯥꯎ ꯍꯥꯜꯂꯦꯕ ꯑꯗꯨ ꯇꯥꯔꯗꯤ ꯑꯗꯨ ꯐꯥꯔꯤꯗ 400 600 ꯇꯨꯕꯣꯛꯇ ꯌꯧꯔꯤꯔ ꯌꯧꯗ꯭ꯔꯤꯔ ꯈꯪꯗ꯭ꯔꯦꯀꯣ ꯑꯩꯁꯦ ꯑꯗꯩꯗ ꯑꯩ ꯌꯨꯝꯗ ꯍꯜꯂꯛꯑꯀꯥꯟꯗ ꯑꯩꯁꯦ ꯈꯜꯂꯦꯕ ꯑꯁ ꯑꯩꯗꯤ ꯆꯪꯉꯒ ꯃꯉꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯦꯕ ꯑꯩꯈꯣꯏꯗꯣ ꯆꯪꯉꯒ ꯁꯥꯎꯅꯤꯡꯕꯒꯤꯀꯣ ꯑꯩꯈꯣꯏ ꯃꯤꯗꯤꯌꯥꯗ ꯂꯩꯕꯅꯤꯀꯣ ꯅꯪ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯣꯖ ꯇꯧꯔꯤ ꯅꯪ ꯅꯨꯡꯉꯥꯏꯔꯣꯏ ꯈꯣꯠꯂꯣꯏ ꯍꯥꯏꯔꯒ ꯚꯤꯗꯤꯑꯣꯁꯨ ꯅꯝꯍꯧꯗ꯭ꯔꯦꯕꯀꯣ ꯑꯗꯨ ꯃꯇꯥꯡꯗꯨꯁꯨ ꯅꯝꯍꯧꯗ꯭ꯔꯦ ꯅꯝꯗꯤꯅ ꯀꯣꯟꯅ ꯅꯝꯃꯝꯃꯗꯤ ꯐꯅꯤꯗꯥꯅ ꯈꯜꯂꯛꯑꯦ ꯀꯣꯟꯅ ꯑꯗꯨꯒ ꯑꯃꯨꯛꯀ ꯍꯥꯜꯂꯝꯗ꯭ꯔꯁꯨ ꯑꯩꯁꯦ ꯐꯖꯅ ꯍꯌꯦꯡ ꯆꯠꯂꯒ ꯀꯩꯅꯣ ꯍꯥꯏꯔꯁꯨ ꯐꯅꯤ ꯈꯜꯂꯦ ꯁꯤꯁꯦ ꯑꯩꯉꯣꯟꯗꯗꯤ ꯊꯣꯛꯑꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯊꯣꯛꯑꯝꯒꯅꯤ ꯃꯣꯏꯔꯥꯡꯈꯣꯝꯒꯤ ꯑꯣꯏꯜ ꯄꯝꯗꯨꯅꯦꯕꯀꯣ ꯑꯩ ꯐꯨꯇꯦꯖ CCTV ꯐꯨꯇꯦꯖ ꯌꯦꯡꯒꯦꯅ ꯍꯥꯏꯌꯦꯕ ꯃꯣꯏꯗ ꯑꯗꯨ ꯌꯦꯡꯍꯜꯂꯛꯇꯦꯕ